Kurumjari ISTV News Bank tabi punaput taramnuksari hujahan berat nasi gemuru bepau lobisi Ningol Chako Bandangnaba Finance Department na lupa lakh kayagi senfam thadorok labasu Works Department na thausa dabadagi sel kai banangudre Contractor sing ningba kaindare Hauju pausano pijre Manipur ki khwaidi ki soba kumai ma oiriba Ningol Chako Bandangnaba Manipur ki Finance Department na lupa lakh neputaret handbag senfam thadorok labasu Works Department na thausa bidabadagi sel kai banangudre Masida Contractor sing pena dabaga loinana ningba kaindare Masida report ma Hairiba senfam masi Special Plan Assistant SPA gi oina 8443 da leimani senfam masi Finance Department na haukiba September gi tang 18 da thadoropga loinana October tha sigi haukiba tang 15 fawgi manungda kaithokadabni haina Finance Department gi Under Secretary na thokpa order amada mayak sengna palle adubu Works Department gi Commissioner na thausabi dabadagi piriba matam masi hendoklaba fawba Sectoral Authority CDA thokpa ngamhodabadagi yamlaba senfam masi kaiba nanghodabani masida contractor Ningol Chako Mamangda, Sel Kaini Haina Chown, Asatorambadu, Ningba Kainare. Works Department of File number 48/10/2014 DSWG SPAG Lupalak Niputeret Lising Manga Chatruk Kunmari gi senpam masi tongan tongan ba Division Mari Habidi Thobal Jiribam Ukrulamadi Sadar Hill gi oina haukibo July gi tang 9 gi file chatpa hauki haina ISTV News na phangba maruiba chechang asida yauri Works Minister na file sigmari lenana Administrative Approval AAP raga Finance Department da haukibo August tarukta thazin ki Finance Department na hariba senpam masi haukibo September 18 da release tawrak bagal lenana Principal Secretary Works da October thasi gi haukiba tang 15 Fawgi Manungda Sel Sikaitong Naba Under Secretary Finance na order Tokibani Sanglaba Matam Asi Karigumba Maram Amata Pidana Commissioner Works ki Office na CDA allocation Toktana Layrakpa Asida Achobo Hangama Oidi October Tang Taramanga Henbana Maram Oiduna Works Department ki section dagi Finance Department check ibagi validity gi matam Sangdok Pinanaba Che Amukana Iki Adubu validity Sangdok Pinanabugi Damakta Commissioner Works na Commissioner Finance da Mark Tauraga Matam Sangdok Payai Adubu Commissioner Works na contractor singi awaba khangbidana Ningol Chako ba nangalarui matagum file adu October kunda Minister Works ta mark tawraga thamkiba sini CDA tanabada administrative approval lawbagi damaktadi Minister Works ki approval darkar lai adubu validity extension gi damaktadi commissioner na enough oire masida Minister Works ki darkar e leite haiba fawba yai Works Department ki Commissioner na tawriba thawang asidi tasengna wana work program kaya thabakoina mapung fana sujariba contractor singbu awawa pibaga chapmane hanasu contractor kharana ISTV News ta phongdorok palaki ISTV pawgidamak en ranjan amadi Norwebam Phillips Imphal Diwali amadi Ningol Chako bagi pol level lakpa singda khudong thiba thodok thok tanaba amadi pokhai ba yaba polam sing lebra haina Thangal Bazar amadi Pauna Bazar da thibom gi thawak setakre Imphal West Police Commando Bazar Unit ki OC Pauna Lusing dun setakiba operation da Assam Rifles ki personnel sing amadi hui sing na pokhai ba yaba polam sing lebra haina thibom gi thawak setakre Ningol Chako bana lakpada Rajya Sabha ki MP Haji Abdul Salam na Manipur mi amda yapa paujel pirakle komai sina lakpada lamdam sida khunda miner bakang masel gi marakta nungsi sanu portuna lamdam sida santi amadi chakar porpa orisanu hari amaromda All Manipur Muslim Meiti Pangal Welfare Association na Ningol Chako bana lakpada yapa paujel pirakle komai sina lakpada lamdam sida nungsi sanaba hengalanduna tangdu leitaba amadi chakar ba lamdam ma orisanu hari All Manipur Petroleum Drivers Association na starting point of the Kongjang Sangslambado Consumers Affairs Food and Public Distribution ki Minister ga wari sanarba matungda Kongjang handokre hayangdi gi mahuk sagum thabak horgani haina Association ki Secretary A Devena ngasi kumalampak ISBT da pangthokpa pawmi singa unabada phangdokre pawmi singa unabadu da All Manipur Interstate Bus Association ki General Secretary N Bimol amade National Highway Yankai Humdoi Truck Owners Welfare Association ki President KS Inau Susu Yaki KS Inau bana thasi ki kumai thoida thokiba thodo adubu yaning da phongdok tuna driver singa ngarang digi starting fight bugi Kongjang sangsilakibani minister na thodo adugi matang da sabsaba action lakhat kani haina thajaba pirakpadagi Kongjang handokle association gi thabak thorom singda maikai amata digi khut thingjin biganu haiki akoi association gi thobuloi singa loinana phaminaraga hai Kongjang adu hauje laidiba Manipur da ngaitena akoi festival sing hai Ningol Chako ba Diwali gi yenga hai photo piro na koi gi laidiba noida
नखोई मथक्ता सिरिबा मरांजिंग अदु खोई साइतगी खोई यारगे खोई लोसनब होना जरगे अमसुंग सिंबा थाजब पिरपदगी खोई मौसागुमना खोई स्टाइन पाइदब किंदो हंदोक्सरे मरमदुना मौसागुमना हारिबा पेट्रोल प्रोडक्शन सिंगसी अगो हेयंगदगी मरांग काइना खोई पिनबे एरेंज तौदन लेजा Manipuri Sahiत्य परिषद ना कुमसी सहिदगी मनिंग मखा तमलंबा मणिपुर की इतिहास ता अकोंब निंथौ ओइकिबा महाराज बुद्धचंद्र की रानी ओइबी रानी खेरदानी एलांगबी देवी की मिंगदा रानी खेरदानी एलांगबी देवी मना पिरगनी मना से रानी की मसा सकलबा डीएम कॉलेज ऑफ आर्ट्स ता ओजा ओइबा प्रियावर्त एलांगबना रुपा लाख अमगी सेंफम दान तोरपदगी पीगदबनी मणिपुरी जगो इसै फोकलोर की मरमदा नैनबा धर्मा लाइनिंग लाइसोन साना खोनबगा मरी लेनबा हिरमदा ममुत ताना नैनदुना पुथरोपा सिंथाबा यारबा लाइरिकता पीगदबनी मनासदा लुपा लिसिंग तरा साइटेशन अमदि सोलमा यावगनि हाइना मणिपुरी साहित्य परिषद के जनरल सेक्रेटरी डॉक्टर खुंदोंबम गोकुल चंद्रन थादोरपा चेरोलमना खंगलकली लंदम असिदगी आपस्पा लौथोकदबनि हाइना सही 12 हेन खोंजंग संगसिलइबि सर्मिलागिदमक खलगा निगोल चाकोबगी थोरमसी सरुक यागुमसी हाइना सर्मिला कनबा लुफ्ना खंगलकली अमरोमदा मेला तोरबा मफम कयादा फोंगना जॉर सानहलिबसी थिंबियु हाइना लुफसिना फोंदोरले थासिगी कुमाथोइदा कोरेंगे बाजारदा युम अमदी दुकान पुन्ना तरामाथोइ तुमनमई साखिबा अमदी मियोय अनि लेखिदबा अदुना मरम ओइदुना इमुंग मनुंगी अंगांग सिंग मही तंबा ngamdabagi fibamda leire mari leinaba singna mating pangbiu haina awaba taraba imungi mioi singa ISTV news ta phongdorle awaba taraba mioi sing hojik korengei da leiba club amadi mera paibi singna mating piduna relief camp hangduna leire camp adu lerambi nupi amana phongdorpada angang singi tungi punsida kari oigedagi haiba tambangamde haike relief camp hangbada asobu thodang loriba thangzam basantana thaudodu da lekhidraba wilson gi imung asi thawyon bana te haina phongdorle लेसलपदा ngasi मरु बपाव अमुकन बिजरे निगोल चाकोब नंगनबा फाइनेंस डिपार्टमेंट ना लुपा लाख कया गे सेंफम थादरोक लबसु वर्क्स डिपार्टमेंट ना थौसादबदगे सेल कायब नंगौद्रे कॉन्ट्रैक्टर सिंग निंग बकाइनरे हजगिरी एसटीवी ने फिजपाव मतंग स्लोजरे निंग ताबु बसिंगबो अरबैना खरमजरे